ꯊꯥꯖꯗꯕ ꯍꯥꯏꯕꯁꯤ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ꯫ ꯖꯣꯍꯥꯟ 12 ꯄꯗ 32 ꯃꯔꯝ ꯑꯗꯨꯅ ꯃꯔꯤꯌꯝꯅ ꯖꯤꯁꯨ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯕꯨꯡꯉꯣꯕꯨ ꯎꯔꯕꯗ ꯏꯕꯨꯡꯉꯣꯒꯤ ꯈꯨꯌꯥꯗ ꯇꯨꯊꯖꯗꯨꯅ ꯍꯥꯏꯖꯩ, ꯄ꯭ꯔꯚꯨ, ꯏꯕꯨꯡꯉꯣꯅ ꯃꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯏꯄ꯭ꯋꯥ ꯁꯤꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯅ ꯃꯍꯥꯛꯅ ꯀꯞꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯖꯤꯎꯁꯤꯡꯅ ꯀꯞꯄ ꯎꯕꯗ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯁꯣꯛꯂꯦ꯫ ꯀꯔꯤꯒꯤ? ꯃꯈꯣꯏꯅ ꯀꯞꯄꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯥꯖꯗꯕꯗꯨꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯊꯝꯕꯅꯣ? ꯃꯈꯣꯏꯅ ꯈꯨꯝꯂꯝꯃꯤ, ꯄ꯭ꯔꯚꯨ, ꯂꯦꯡꯕꯤꯔꯛꯇꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯖꯤꯁꯨ ꯀꯞꯂꯦ꯫ ꯃꯍꯥꯛꯅ ꯂꯦꯖꯔꯁ ꯁꯤꯕꯒꯤꯗꯃꯛꯇ ꯀꯞꯄ ꯅꯠꯇꯦ, ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯍꯤꯡꯒꯠꯍꯟꯕꯤꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯈꯪꯂꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯞꯄꯒꯤꯗꯃꯛꯇꯁꯨ ꯀꯞꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯥꯖꯗꯕ ꯑꯗꯨꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯍꯦꯛꯇ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯥꯖꯍꯟꯅꯤꯡꯉꯤ꯫ ꯖꯤꯎꯁꯤꯡꯅ ꯍꯥꯏ, ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏ ꯈꯔꯅ ꯍꯥꯏ, ꯃꯃꯤꯠ ꯇꯥꯡꯂꯝꯕ ꯑꯗꯨꯒꯤ ꯃꯤꯠ ꯄꯥꯡꯍꯟꯕꯤꯈꯤꯕ ꯃꯤ ꯑꯁꯤꯅ ꯃꯤ ꯑꯁꯤꯕꯨ ꯁꯤꯗꯅꯕ ꯇꯧꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯖꯤꯁꯨꯅ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯃꯣꯡꯐꯝ ꯇꯥꯟꯅ ꯂꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨ ꯆꯤꯡꯅꯨꯡꯍꯨꯠ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡ ꯑꯃ ꯊꯝꯂꯝꯃꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯃꯁꯤꯁꯨ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖ ꯑꯃꯅꯤ꯫ ꯖꯤꯁꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯌꯥꯝꯗ ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯕ ꯁꯔꯨꯛꯇꯨ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁꯔꯨꯛꯇꯨ ꯇꯧꯔꯛꯂꯣꯏ꯫ ꯅꯪꯅ ꯉꯝꯕꯗꯨ ꯅꯪꯅ ꯇꯧꯔꯒꯗꯤ ꯅꯪꯅ ꯉꯝꯗꯕꯗꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯒꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯖꯥꯔꯁꯄꯨ ꯍꯤꯡꯍꯟꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯗꯨ ꯂꯧꯊꯣꯛꯄꯗꯤ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯥꯖꯕ ꯑꯁꯤꯅꯤ ꯏꯕꯨꯡꯉꯣꯅ ꯉꯥꯏꯔꯝꯂꯤꯕꯁꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯔꯊꯅ ꯍꯥꯏ, ꯄ꯭ꯔꯚꯨ, ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯝꯊꯤꯔꯒꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ 4 ꯁꯨꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯉꯝꯗꯕꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯝꯃꯤ, ꯀꯞꯂꯝꯃꯤ꯫ ꯄ꯭ꯔꯚꯨ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯣ? ꯅꯪꯒꯤ ꯁꯦꯕꯥꯁꯨ ꯇꯧꯖꯔꯤꯕꯅꯤ, ꯆꯔꯆꯁꯨ ꯆꯠꯂꯤꯕꯅꯤ, ꯇꯥꯏꯠꯁꯨ ꯄꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯍꯟꯅꯤꯡꯕꯁꯤ, ꯄ꯭ꯔꯚꯨ, ꯐꯅ ꯂꯨꯗꯨꯅꯁꯨ ꯐꯅ ꯋꯥꯗꯨꯅꯁꯨ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗꯗꯤ ꯑꯣꯏꯊꯣꯛꯏ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤ ꯌꯥꯝꯅ ꯋꯥꯏ, ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯄ꯭ꯔꯚꯨ, ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯤꯚꯝꯁꯤꯗꯒꯤ ꯑꯐꯕꯗ ꯊꯥꯡꯒꯠꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩ ꯊꯥꯖꯩ꯫ ꯅꯨꯡꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯅꯈꯣꯏ ꯈꯔꯗꯤ ꯅꯈꯣꯏꯅ ꯅꯨꯡꯗꯨ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯕꯤꯕ ꯑꯗꯨ ꯎꯒꯅꯤ꯫ ꯅꯪꯅ ꯑꯅꯧꯕ ꯌꯨꯝ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯨꯗꯤ ꯁꯦꯡꯗꯣꯛꯂꯤꯕ꯭ꯔꯥ? ꯃꯊꯪꯒꯤ ꯄꯗꯗ ꯌꯦꯡꯁꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯅꯪꯅ ꯊꯥꯖꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯖꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ? ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯎꯠꯊꯣꯛꯄ ꯑꯗꯨꯅꯤ꯫ ꯅꯪꯅ ꯊꯥꯕꯨ ꯊꯥꯖꯔꯕꯗꯤ ꯑꯩꯒꯤ ꯑꯐꯕꯁꯤꯡ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯎꯒꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ? ꯃꯥꯔꯛ 12ꯗ ꯌꯦꯡꯁꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯗꯨꯅ
ꯃꯗꯨꯕꯨ ꯊꯃꯣꯏꯗ ꯂꯧꯁꯤꯟꯖꯕꯗ ꯃꯤꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕꯗꯨ ꯑꯩ ꯎꯖꯅꯤꯡꯏ꯫ ꯃꯥꯔꯛ 11:24 ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏꯅ ꯍꯥꯏꯖꯗꯨꯅ ꯅꯤꯖꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯈꯣꯏꯅ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ ꯑꯃꯁꯨꯡ ꯅꯈꯣꯏꯗ ꯃꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯕ ꯈꯛꯀꯤꯗꯤ ꯅꯠꯇꯕ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯃꯗꯨ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ ꯑꯃꯁꯨꯡ ꯅꯉꯣꯟꯗ ꯃꯗꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯊꯥꯖꯕꯒꯤ ꯃꯈꯥ ꯆꯠꯊꯕ ꯑꯃ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ, ꯏꯁ꯭ꯋꯔꯗ ꯍꯪꯏ, ꯃꯗꯨ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯩꯅ ꯊꯥꯖꯩ, ꯑꯩꯅ ꯐꯪꯏ, ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯟꯖꯤꯟꯅ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯀꯤꯗꯃꯛ ꯍꯪꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯇꯨꯅ, "ꯑꯣ, ꯊꯥꯒꯠꯆꯩ ꯄ꯭ꯔꯚꯨ, ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯌꯧꯔꯛꯂꯦ, ꯅꯤꯡꯈꯥ ꯇꯝꯕ ꯌꯧꯔꯛꯂꯦ" ꯍꯥꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯍꯔꯥꯎꯅ ꯍꯤꯡꯍꯟꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯊꯥꯖꯩ, ꯅꯪꯅ ꯃꯤꯠꯅ ꯎꯗ꯭ꯔꯤ ꯍꯥꯏꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯋꯥꯗꯨꯅ ꯂꯩꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯖꯈꯤꯒꯅꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨꯗꯤ ꯅꯪꯅ ꯇꯁꯦꯡꯅ ꯊꯥꯖꯕ ꯃꯇꯝꯗ ꯃꯗꯨ ꯅꯉꯣꯟꯗ ꯂꯩꯔꯕꯒꯨꯝ ꯅꯉꯣꯟꯗ ꯐꯥꯎꯒꯅꯤ꯫ ꯁꯣꯝꯒꯤ ꯀꯥꯡꯕꯨꯁꯤꯅ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯉꯝꯃꯦ꯫ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯩꯅ ꯀꯥꯔ ꯃꯅꯨꯡꯗ ꯏꯁ꯭ꯋꯔꯗ, "ꯏꯁ꯭ꯋꯔ, ꯅꯪꯅ ꯄꯥꯡꯕꯤꯌꯨ, ꯀꯔꯤꯅꯣ ꯑꯃꯠꯇꯗꯤ ꯇꯧꯕꯤꯌꯨ, ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ" ꯍꯥꯏꯅ ꯀꯞꯂꯕ ꯀꯥꯟꯗ ꯏꯁ꯭ꯋꯔꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯖꯤꯟꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯈꯤꯕꯗꯨꯅ ꯃꯤꯠꯀꯨꯞꯇꯨꯗꯒꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯏꯁ꯭ꯋꯔꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ, ꯃꯔꯝꯗꯤ ꯊꯥꯖꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯔ ꯇꯥꯔꯒ ꯂꯥꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯅꯈꯛ ꯇꯥꯕꯗꯨ ꯅꯠꯇꯦ, ꯃꯗꯨ ꯏꯁ꯭ꯋꯔꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯈꯤ꯫ ꯗꯦꯕ ꯀꯧꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯊꯕꯛꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯂꯩꯈꯤꯕ ꯃꯐꯝꯗꯨ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯁꯦꯟꯠ ꯂꯨꯏꯁꯀꯤ ꯂꯝꯕꯤꯗꯨꯅꯤ꯫ ꯃꯐꯝꯗꯨꯗ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯁ꯭ꯋꯔ, ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ, ꯅꯪꯅ ꯇꯧꯕꯤꯒꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ"꯫ ꯑꯩꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯏ, "ꯑꯁ, ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯅꯤꯡꯈ꯭ꯔꯦꯗ" ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯒ ꯂꯩꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯒꯤ ꯃꯥꯏꯊꯣꯡ ꯊꯤꯕꯤꯌꯨ꯫ ꯃꯤꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯂꯒꯗꯤ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯒꯅꯨ꯫ ꯅꯁꯥꯃꯛꯇ ꯏꯁ꯭ꯋꯔꯅ ꯊꯥꯗꯣꯛꯄꯤꯕꯗꯨ, ꯁꯣꯛꯄꯤꯕꯗꯨ ꯊꯦꯡꯅꯧ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯃꯤꯉꯣꯟꯗ ꯁꯣꯛꯄꯤꯕ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯑꯩꯁꯨ ꯊꯦꯡꯅꯒꯅꯤ꯫ ꯃꯤꯅ ꯁꯦꯟꯗꯣꯟꯗꯒꯤ ꯀꯣꯛꯆꯔꯕꯗꯤ ꯑꯩꯁꯨ ꯀꯣꯛꯀꯅꯤ꯫ ꯃꯤꯅ ꯂꯩꯈꯥ ꯇꯥꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯕꯗꯤ ꯑꯩꯁꯨ ꯍꯧꯒꯠꯀꯅꯤ ꯍꯥꯏꯅ ꯇꯧꯕꯤꯌꯨ꯫ ꯑꯩꯅ ꯊꯥꯖꯩ, ꯑꯩꯅ ꯐꯪꯏ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯅꯪꯒꯤ ꯊꯥꯖꯕꯗꯨ ꯑꯩꯅ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯪꯅ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ, ꯑꯃꯁꯨꯡ ꯃꯗꯨ ꯅꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏꯗ ꯍꯥꯞꯄ ꯐꯪꯒꯗꯧꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯊꯋꯥꯏꯗ ꯐꯪꯈ꯭ꯔꯕ ꯑꯗꯨ ꯅꯪꯒꯤ ꯇꯥꯏꯕꯪꯗ ꯑꯣꯏꯔꯛꯄꯗ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯠꯇꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫
ꯃꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯃꯗꯨꯒꯤꯗꯃꯛ ꯄꯥꯈꯠꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯑꯁꯤ ꯅꯪꯅ ꯇꯧꯕꯗ ꯂꯩꯕ ꯅꯠꯇꯦ, ꯅꯪꯒꯤ ꯊꯥꯖꯕꯗꯅꯤ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯛꯂꯝꯂꯕ ꯌꯥꯏ, ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕꯅ ꯄꯤꯛ ꯊꯟꯕꯒꯤꯅꯤ꯫ ꯅꯁꯥꯒ ꯑꯇꯣꯞꯄꯒ ꯆꯥꯡꯗꯝꯅꯖꯗꯨꯅ ꯏꯁ꯭ꯋꯔ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯃꯩꯗ ꯇꯥꯏ, ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ꯫ ꯐꯅꯅꯕ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯩ, ꯑꯃꯁꯨ ꯇꯧꯅꯕ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯖꯣꯏꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯩꯒꯅꯨ꯫ ꯑꯩꯅ ꯂꯥꯛꯑꯒ ꯄꯤꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯅ ꯑꯣꯏꯔꯛꯂꯤꯕꯁꯤ ꯆꯨꯝꯅ ꯁꯣꯜꯂꯒ ꯑꯣꯏꯔꯛꯄ ꯅꯠꯇꯦ꯫ ꯃꯤꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯅꯪꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯇꯧꯔꯒ ꯑꯣꯏꯔꯛꯄ ꯄꯣꯠ ꯑꯗꯨꯁꯨ ꯅꯪ ꯄꯥꯝꯂꯨꯒꯅꯨ꯫ ꯃꯗꯨꯗꯤ ꯃꯤꯡꯊꯣꯜ ꯄꯥꯝꯕꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯧ, ꯃꯁꯤꯕꯨꯅꯤ ꯊꯥꯖꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯊꯥꯖꯕꯗꯤ ꯈꯧꯔꯥꯡꯅ ꯅꯤꯡꯕ ꯄꯣꯠꯀꯤ ꯑꯔꯦꯞꯄꯅꯤ, ꯑꯗꯨꯒ ꯎꯗꯕ ꯄꯣꯠꯀꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯔꯕꯅꯤ꯫ ꯎꯗꯕ ꯑꯗꯨ ꯎꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯤꯕꯤ꯫ ꯅꯪꯅ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯂꯒꯗꯤ, ꯃꯗꯨꯗ ꯑꯗꯨꯝ ꯈꯜꯂꯒꯗꯤ, ꯆꯠꯊꯣꯛꯄꯗꯁꯨ ꯍꯟꯖꯤꯜꯂꯛꯄꯗꯁꯨ ꯃꯗꯨꯗ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯒꯗꯤ ꯅꯪ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯐꯤꯚꯝꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ, ꯑꯗꯨꯅ ꯖꯤꯁꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗꯨꯅ ꯅꯍꯥꯛꯀꯤ ꯊꯥꯖꯕꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯣꯏꯐꯝ ꯑꯣꯏꯔꯤꯕ ꯖꯤꯁꯨꯗ ꯃꯤꯠꯐꯝ ꯊꯝꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯍꯟꯗꯛ ꯇꯥꯈꯤꯕ ꯏꯁꯩꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩꯌꯨ꯫ ꯂꯥꯏ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯈꯪꯕ ꯀꯥꯟꯗ, ꯍꯦ, ꯑꯗ꯭ꯋꯥꯏꯗ ꯂꯩꯌꯨ, ꯑꯩꯅ ꯏꯁ꯭ꯋꯔ ꯈꯨꯔꯨꯝꯃꯤꯁꯤ ꯌꯦꯡꯉꯨ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯄꯁꯤ ꯇꯥꯎ ꯍꯥꯏꯅ ꯍꯥꯏꯈꯣ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩ ꯀꯔꯤ ꯇꯧꯍꯟꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯌꯣꯍꯥꯟ 3:19-24ꯗ ꯌꯦꯡꯁꯤ꯫ ꯄ꯭ꯔꯚꯨ, ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ, ꯑꯩꯈꯣꯏ ꯐꯥꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯇꯧꯔꯦ, ꯃꯁꯤꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯅꯝꯊꯒꯅꯤ꯫ ꯐꯔꯦ, ꯃꯁꯤ ꯌꯦꯡꯁꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯁ꯭ꯋꯔꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ? ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤꯕꯅꯣ? ꯅꯪꯅ ꯇꯧꯍꯟꯅꯤꯡꯕꯅꯤ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯦ, ꯑꯗꯨꯕꯨ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯏꯁ꯭ꯋꯔ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯁꯦ? ꯃꯊꯪꯒꯤ ꯄꯔꯦꯡꯗ ꯌꯦꯡꯁꯤ꯫ ꯖꯤꯁꯨꯅ ꯄꯥꯎꯈꯨꯝꯂꯛꯏ, ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯇꯧ ꯍꯥꯏꯕꯗꯨ ꯃꯁꯤꯅꯤ, ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯊꯥꯖꯧ꯫ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯊꯥꯔꯛꯂꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯥꯖꯧ꯫ ꯃꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯁꯤꯡ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔ ꯍꯔꯥꯎꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕ ꯑꯗꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯊꯥꯖꯕ ꯃꯤꯅꯤ꯫ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯇꯧꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯧꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯊꯥꯖꯩ, ꯑꯩꯅ ꯂꯧꯁꯤꯟꯖꯔꯦ꯫ ꯃꯁꯤ ꯂꯥꯏꯕ꯭ꯔꯥ? ꯂꯥꯏꯗꯦ꯫
ꯑꯩꯅ ꯑꯩꯒꯤ ꯊꯥꯖꯕꯁꯤ ꯁꯣꯟꯊꯔꯛꯂꯦ ꯍꯦꯛ ꯈꯪꯕꯒ ꯑꯩꯅ ꯖꯤꯁꯨꯒ ꯍꯦꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒ ꯂꯣꯏꯅꯩ꯫ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯏ꯫ ꯅꯪꯒꯤ ꯍꯔꯥꯎꯕꯗꯨ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯂꯥꯟꯅ ꯈꯟꯕ, ꯃꯤ ꯁꯤꯗꯒꯟꯕ, ꯅꯤꯡꯕ ꯀꯥꯏꯔꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯒꯅꯨ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯤ ꯑꯩꯅ ꯑꯆꯨꯝꯕꯗꯨ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯡꯒꯠꯄꯤꯕ ꯉꯝꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯜꯂꯨ, ꯅꯪꯕꯨ ꯁꯤꯗꯕꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯒꯅꯨ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯍꯦꯟꯒꯠꯅꯅꯕ ꯅꯈꯣꯏꯅ ꯇꯧꯒꯗꯕ 3ꯈꯛ ꯍꯥꯏꯖꯒꯦ꯫ ꯅꯪꯅ ꯊꯥꯖꯒꯗꯕꯅꯤ, ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯄ ꯑꯃꯍꯦꯛꯇ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ꯫ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯃꯍꯦꯛꯇ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯌꯦꯛꯅꯕꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁ, ꯃꯁꯤꯗꯤ ꯉꯝꯃꯣꯏ, ꯌꯥꯝꯅ ꯂꯨꯏ, ꯌꯥꯝꯅ ꯋꯥꯏ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯉꯝꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯃꯗꯨ ꯉꯝꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯍꯥꯞꯄꯤꯗꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯇꯧ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯅꯤ꯫ ꯅꯪꯒꯤ ꯌꯦꯛꯅꯕꯕꯨ ꯉꯥꯛꯄꯤꯕꯗ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯅꯠꯇꯦ, ꯅꯉꯣꯟꯗꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯤꯗꯨ ꯅꯪꯅ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ, ꯑꯊꯦꯝꯕꯕꯨ ꯊꯤꯡꯖꯤꯟꯕ ꯉꯝꯒꯅꯤ, ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯉꯝꯒꯅꯤ, ꯅꯪꯅ ꯍꯧꯈ꯭ꯔꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨ ꯇꯣꯛꯎ, ꯉꯝꯒꯅꯤ ꯍꯥꯏꯕ ꯇꯝꯃꯨ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯋꯔ ꯊꯣꯠꯁ ꯍꯥꯏꯕꯗꯨꯗ ꯌꯥꯎꯕ ꯑꯍꯥꯟꯕ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯅꯪꯅ ꯍꯞꯇꯥ ꯑꯃꯗ ꯂꯣꯏꯗꯨꯅ ꯃꯗꯨꯗ ꯋꯥꯈꯜ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯁꯦꯝꯂꯕꯗꯤ ꯑꯩ ꯉꯝꯒꯅꯤ, ꯃꯁꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯉꯝꯒꯅꯤ꯫ ꯃꯁꯤ ꯉꯝꯅꯕ ꯄꯥꯡꯒꯜ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ꯫ ꯅꯣꯡꯃꯗ 10ꯂꯛ ꯍꯥꯏꯗꯣꯛꯎ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯁ꯭ꯋꯔꯒ ꯌꯥꯅꯔꯦ, ꯑꯗꯨꯒ ꯀꯔꯤ ꯊꯣꯛꯀꯅꯤ? ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯂꯥꯛꯑꯦ꯫ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯅ ꯐꯥꯎꯕ ꯀꯥꯟꯗ ꯉꯝꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯍꯦꯛꯇꯕꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡ ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯅꯪꯅ ꯂꯨꯍꯣꯡꯂꯕ ꯃꯤꯗꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ, ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯃꯥ ꯏꯄꯥ, ꯅꯪꯒꯤ ꯕꯣꯁ ꯈꯨꯗꯤꯡꯃꯛ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯍꯣꯡꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯑꯃꯍꯦꯛꯇ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕꯒ ꯁꯨꯝ ꯌꯥꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒ ꯑꯣꯏꯅ ꯌꯥꯅꯔꯒꯗꯤ ꯃꯌꯥꯝꯁꯤ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪꯗꯤ ꯑꯣꯏꯔꯔꯣꯏ, ꯁꯨꯡꯍꯣꯡ ꯍꯣꯡꯉꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯗꯦꯕ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯝ ꯌꯥꯎꯈꯤ, ꯐꯅ ꯁꯨꯛꯇꯧ ꯇꯧꯕ ꯉꯝꯗꯕ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯗꯦꯕꯅ ꯌꯥꯝꯅ ꯋꯥꯔꯕꯗ ꯀꯥꯔ ꯊꯧꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯗ ꯀꯞꯆꯗꯨꯅ, ꯏꯁ꯭ꯋꯔ, ꯑꯩ ꯊꯥꯖꯩ, ꯅꯪꯅ ꯃꯥꯕꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ ꯍꯥꯏ꯫ ꯃꯁꯤ ꯆꯨꯝꯗ꯭ꯔꯅꯦ? ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯊꯥꯖꯕ꯭ꯔꯥ? ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ, ꯏꯁ꯭ꯋꯔ, ꯑꯩꯅꯗꯤ ꯃꯥꯕꯨ ꯍꯣꯡꯍꯟꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯉꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯄꯥꯔꯥ 2 ꯁꯨꯔꯦ ꯇꯝꯃꯤꯁꯤ꯫ ꯃꯌꯥꯝ ꯊꯨꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯖꯤꯁꯨꯅ ꯅꯉꯣꯟꯗ ꯂꯧꯊꯣꯛꯎ ꯍꯥꯏꯔꯛꯄ ꯅꯨꯡ ꯑꯗꯨ ꯂꯧꯊꯣꯛꯈꯣ꯫ ꯅꯪꯒꯤ ꯑꯣꯏꯔꯤꯕ
ꯐꯤꯚꯝ ꯑꯃꯍꯦꯛꯇ ꯏꯁ꯭ꯋꯔꯅ ꯍꯣꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ꯫ ꯅꯪ ꯃꯤꯒꯤ ꯁꯦꯟꯗꯣꯟꯗꯒꯤ ꯀꯣꯛꯄ ꯉꯝꯒꯅꯤ, ꯅꯍꯥꯛ ꯁꯥꯎꯔꯨꯕꯗꯒꯤꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ꯫ ꯃꯔꯤꯁꯨꯕꯗ, ꯅꯪꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯃꯍꯦꯛꯇ ꯏꯁ꯭ꯋꯔꯅ ꯑꯐꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ꯫ ꯏꯁ꯭ꯋꯔꯕꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕꯒꯤꯗꯃꯛ ꯑꯣꯏ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩ ꯐꯤꯂꯤꯞꯄꯤꯌꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯖꯔꯝꯃꯤ꯫ ꯐꯤꯂꯤꯞꯄꯤꯌꯥꯒꯤ 1:12ꯗ ꯄꯣꯜꯁꯤ ꯖꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯏꯊꯛꯇ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯑꯐꯕ ꯋꯥ ꯄꯥꯎ ꯍꯦꯟꯅ ꯄꯥꯡꯅꯅꯕ ꯊꯣꯛꯂꯦ ꯍꯥꯏꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯈꯪꯍꯟꯅꯤꯡꯏ꯫ ꯑꯩꯕꯨ ꯄꯨꯜꯂꯤꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯅꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇ ꯐꯣꯡꯂꯦ꯫ ꯑꯩꯕꯨ ꯄꯨꯜꯂꯤꯕ ꯃꯔꯝꯅ ꯄ꯭ꯔꯚꯨꯗ ꯆꯦꯠꯅ ꯊꯥꯖꯍꯟꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯌꯥꯝꯕꯅ ꯀꯤꯕ ꯂꯩꯇꯅ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯉꯥꯡꯅꯅꯕ ꯊꯣꯏꯅ ꯍꯦꯟꯅ ꯊꯧꯅꯥ ꯐꯔꯕꯅꯤ꯫ ꯑꯗꯨꯒ ꯄꯗ 19ꯗ ꯃꯍꯥꯛꯅ ꯍꯥꯏ, ꯍꯣꯏ, ꯑꯩ ꯍꯔꯥꯎꯖꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯩꯅ ꯂꯩꯅ ꯍꯥꯏ, ꯍꯦ, ꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯃꯐꯝꯁꯤꯗꯤ ꯃꯤꯁꯤꯡꯗ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯉꯝꯂꯦ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯖꯤꯁꯨꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯦ꯫ ꯑꯩ ꯁꯤꯗ ꯂꯩꯅ ꯂꯩꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤꯁꯤꯅꯤ, ꯍꯔꯥꯎꯖꯩ꯫ ꯑꯩꯒꯤ ꯍꯔꯥꯎꯕ ꯃꯥꯡꯍꯟꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯐꯤꯚꯝꯅ ꯅꯠꯇꯦ, ꯃꯁꯤꯅ ꯃꯈꯣꯏꯗ ꯊꯧꯅꯥ ꯄꯤ꯫ ꯑꯩꯅ ꯏꯁ꯭ꯋꯔ ꯊꯥꯖꯍꯟꯈꯤꯕ ꯑꯃꯗꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯍꯟꯈꯤꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯅ ꯌꯥꯝꯅ ꯑꯀꯥꯏꯕ ꯄꯤ꯫ ꯗꯦꯕꯅ ꯑꯩꯉꯣꯟꯗ ꯂꯥꯡꯇꯛꯅꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯜꯂꯨ, ꯂꯥꯡꯇꯛꯅꯒꯅꯨ, ꯏꯁ꯭ꯋꯔꯅ ꯁꯦꯟꯅꯕꯤꯔꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤ꯫ ꯑꯩꯗꯤ ꯂꯥꯡꯇꯛꯅꯕꯗꯨ ꯄꯥꯝꯈꯤ, ꯑꯗꯨꯁꯨ ꯃꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯡꯇꯛꯅꯕꯗꯨ ꯄꯥꯝꯈꯤ꯫ ꯑꯩꯅ ꯂꯥꯟꯅ ꯈꯟꯕꯗꯨ ꯄꯥꯝꯈꯤ, ꯃꯥꯁꯨ ꯆꯨꯝꯅ ꯈꯜꯍꯟꯅꯤꯡꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ? ꯃꯁꯤ ꯀꯅꯥꯃꯠꯇ ꯇꯧꯗ꯭ꯔꯗꯤ ꯑꯩꯅ ꯇꯧꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ꯫ ꯁꯤꯅꯤ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯔꯛꯄꯁꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯋꯥꯔꯦ, ꯀꯔꯤꯅꯣ ꯁꯣꯏꯔꯤꯁꯦ ꯑꯩ ꯈꯪꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯅꯣ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯒ ꯗꯦꯕꯇꯤ ꯑꯉꯥꯡꯈꯩꯒ ꯃꯄꯥꯟꯗ ꯏꯪꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯇꯤ ꯏꯁ꯭ꯋꯔꯅ ꯄꯥꯡꯕꯤꯅꯤ ꯍꯥꯏ꯫ ꯏꯁ꯭ꯋꯔꯅ ꯄꯥꯡꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕꯗꯨ ꯄꯣꯛꯄꯗꯒꯤ ꯈꯔ ꯌꯥꯎꯖꯔꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯇꯝꯕ ꯇꯥꯈꯤ꯫ ꯑꯩꯅ ꯆꯍꯤ 35 ꯆꯪꯅ ꯇꯝꯂꯛꯄ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯄꯣꯊꯥꯕꯗꯨꯗ ꯄꯣꯊꯥꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯆꯥꯎꯈ꯭ꯔꯕ ꯁꯍꯔ ꯁꯦꯀ꯭ꯔꯤꯃꯦꯟꯇꯣꯁꯤ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯅꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯊꯥꯖꯧ꯫ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯅꯪꯅ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕ ꯑꯃ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯇꯧꯕꯤ, ꯑꯗꯨꯒ ꯃꯁꯤ ꯅꯍꯥꯛꯅ ꯊꯥꯖꯔꯕꯗꯤ ꯃꯤ ꯀꯅꯥꯅꯁꯨ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕꯅꯁꯨ ꯃꯗꯨꯕꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯕ ꯉꯝꯒꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯥꯡꯕꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯧ꯫ ꯅꯪ ꯊꯥꯖꯕ ꯇꯥꯏ, ꯑꯩꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ,
ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯈ꯭ꯔꯤꯁꯇꯕꯨ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯈꯤꯕ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯌꯥꯎꯏ꯫ ꯑꯩꯅ ꯄꯨꯟꯁꯤꯗ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯅ ꯑꯁ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯑꯩ ꯅꯥꯔꯦ ꯋꯥꯔꯦ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ? ꯑꯩ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯩ ꯀꯅꯥꯗ ꯇꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯔꯤ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯔꯤ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯔꯤ, ꯀꯅꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯒꯅꯤ? ꯔꯣꯃꯟ 15:16ꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤꯗ ꯍꯥꯏꯔꯤ, ꯇꯔꯪ ꯇꯔꯪ ꯈꯪꯅ ꯅꯤꯡꯕꯒꯤ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯒꯤ ꯊꯥꯖꯕꯗ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯕꯨ ꯊꯜꯍꯟꯕꯤꯁꯅꯨ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯊꯥꯖꯕꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯐꯪꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯐꯤꯚꯝꯗꯨꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯧ ꯑꯗꯨꯒ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯍꯦꯟꯅ ꯂꯣꯏꯅꯔꯤꯕ ꯃꯈꯩ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤ ꯍꯦꯟꯅ ꯃꯇꯝ ꯂꯧꯃꯤꯟꯅꯔꯤꯕ ꯃꯈꯩ, ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯦꯟꯅ ꯂꯥꯏꯅ ꯊꯥꯖꯕ ꯉꯝꯂꯛꯀꯅꯤ, ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.